Soya chunks singjuse yamnadi tare adubu akhoi imungdadi amuk phawbu chadri ihana semdoinina soya chunks singjuse kaigumba hautragadi as amona semno harakani kamain tawnina yam pakhatna semi ado hauragadi dum lerame ado mayam soya chunks khara lorage yamnadi loro yarni sigi changse ahanbada soya chunks chamthoani ado isingse silaga ani ahumlak chamthokpa ama natraga te makhada thamaga chamthogana minute ani muk changna khutna noiraga chamthoani chawrakna minute 13 gumba asaba sauraba isingse haijilani aduga ising asaba sida soya chunks singse tingaga thamani sidagi hinjana khara koina tinguragadi pungthot thotkini soya chunks singse isingde tinga ise minute 13 sure makhum hangdoga yengani phajana popthoe khajiktangi saye duna phen makhada chawrakna minute ani gumba ngahaktang inghalaga thamure strainer sida dum hapaga ado hujikti paiba ngame aduna soya chunks ta yawa ahenba isingse sumaina semmaga lauthoani singju habsidi khara kanglap taraga hawba helidna thoiding je aina maida ngauktho ingaida pun ngauktho oroge na ngauktho obane ado khara lauthoge aduga grinder gi jar macha sida hapchilaga takhairani ngauthoknaba beson khara leire ado beson singche lokhatlage aduga khang sida adum ising asabda tingthokhraba soya chunks singdo hapchilani aduga gas ki flame se medium da thamaga ngaurani ising asabda tingaga ngahak thamubagi kangnanaba ngasai ising asabda soya chunks singche tingba matamda thumamta hapkhidedana aduna chotninga sida yamdabida thum khara chaisilani gas ki flame se medium da thamaga soya chunks singche minute ani makhai ngaur matungda hojik khabaina namaga yengani karigumba khoina khabaina namba sida kongoloi isingoi khari yamna tholagadi ngahak ngauba mathau tari aigi sisu khabaina namba sida kongoloi isingoi khari yamna tholai adudi ngahak ngaukhige minute ani amaga mo gas ki flame se medium da thamaga soya chunks singche amuk ngaurani minute ani gi matungda soya chunks singsida amuk khabaina namaga yengani hojikti kongol thopoche khara hantharame adubu ngahaktang amaga amuk ngaukhige habdi mase khajitanga kangsinaba soya chunks singsigi masakse ubuda akhoina sudum khangidina mase chotli ise khara kangagadi masa ta sele idina hojikti gas ki flame se low da oina thamaga atopa minute ani makhai amaga mo soya chunks singche ngor matungda khara kanga apamale ado khutna paraga yenge yam hena kangjan khraga chu yam kallaga horen singju do chaba nungaroi doni dina yani thoti tholi ising khajitang di yaure chap chare loktharage sidagi henjana ngaukragadi masa yam tasankrani yam usinkrani hojikti yam sarimnina soya chunks singche setatpa ngamoi duna ngahak phen makhada thamaga inghalani sumaini inghalingai sida singju da hapnanaba tilhau amuk soirani tilhau se aidi yam kupna soiraga hapke tabani ado kanagumana pauna soiraga hapningasu adum hapiba ya egi apambagi makha pole soya chunks singsiju tilhau je soiba lorakpada ingame singju da khara chauna yahoninga tangkhaida amuktang setatlaga yare ado aidi khara kuptakna habdi soya chunks amana masung mari natraga manga thokna thadatlani sumaina soya chunks amana masung mari manga thokna thadatlaga piktakna hapagadi thoiding thum moro besondo loinabak changgadrana semini chanaba changda thoiding asuba hapani aina pariba khawaise tangkhai muki changda thoiding asuba hapchare beson sina thoiding asuba sidagi khajitang tana hape moro akangba pawde khara hapani moro se sana chaningumina khare yamna hapani moro se saba hanthana chaningumina khajitang hapani aigi apambagi makha pole aina hapiba moro ki changje yani akhogi oinadi soya chunks singsiga hapiba thoiding beson amadi moro akangba powder singsiga chawrakna minute amamuk changna totminarba matungda chanaba changda thum hapani thumjidi aina soya chunks singche ngasai harap ngautho ingaida khara chaisenkhramnina sigi changsina yarni chapchani thum hapchinbagi amuk chawrakna minute makhai muk changna totminarba matungda singju se hena mahau lekhatnabidamukta phadigom atekwa mana khara amuk soijilani phadigom atekwa mana khara sumaina hapjinbasina singju sigi mahause hengat halani ado yangkumna soiraga thamkiba tilhau sisu hapchilani moisingche punna totminani khara yangtakna tolage karigumba mana masing aktagi singju oiragadi amutangda pulamna totpa ado soya chunks ki singju nina aina beson thum morok thoiding soya chunks singsiga punna hana munna totminaba aduga maroi mapang singche hapaga yam lightly yangna totminabani gamla toning kok mana khara hawe toning kok mana se khara mu soijilage singjugi machal singche mayan singche sidagi henjena di hapchilaroige aroibagi oina toning kok se hapagi am yangna totlani lore soya chunks ki singju semba adudi ai video singsi di mutang sida lusinjerage yengbiriba singbu thagatchari